Manipur News.channel ꯃꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯄꯤꯖꯔꯤ ꯑꯍꯥꯟꯕꯗ ꯀꯨꯀꯤ ꯇꯥꯕ ꯃꯐꯝꯁꯤꯡꯗ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯆꯠꯊꯈꯤꯕꯗꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯗꯒꯤ ꯃꯄꯥꯟ ꯂꯝꯗ ꯆꯠꯀꯗꯕ ꯄꯦꯁꯦꯟꯖꯔ ꯄꯨꯕ ꯑꯃꯗꯤ ꯄꯣꯠꯆꯩ ꯄꯨꯕ ꯒꯥꯔꯤꯁꯤꯡ ꯆꯠꯄꯗ ꯈꯨꯗꯣꯡꯆꯥꯗꯕ ꯆꯥꯎꯅ ꯃꯥꯌꯣꯛꯅꯔꯦ꯫ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯅꯕ ꯄꯥꯏꯈꯠꯂꯛꯄ ꯊꯧꯔꯥꯡꯕꯨ ꯊꯑꯣꯏ ꯎꯁꯤꯠꯇꯕ ꯃꯑꯣꯡꯗ ꯁ꯭ꯇꯦꯠ ꯑꯁꯤ ꯐꯥꯎꯗꯨꯅ ꯆꯠꯂꯤꯕ ꯅꯦꯁꯟꯒꯤ ꯄ꯭ꯔꯣꯄꯔꯇꯤ ꯑꯣꯏꯔꯤꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡ ꯌꯥꯎꯅ ꯃꯔꯨꯑꯣꯏꯕ ꯂꯝꯕꯤꯁꯤꯡ ꯃꯤꯌꯥꯝꯅ ꯅꯤꯡꯊꯤꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯌꯥꯅꯕ ꯄꯥꯏꯈꯠꯂꯛꯄ ꯈꯣꯡꯊꯥꯡꯗ ꯑꯌꯦꯠ ꯑꯄꯟ ꯄꯤꯔꯨꯕꯗꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯂꯧꯈꯠꯂꯛꯄ ꯊꯕꯛꯇ ꯃꯤꯑꯣꯏ ꯑꯃ ꯂꯩꯈꯤꯗꯕ ꯑꯃꯗꯤ ꯃꯤꯑꯣꯏ ꯈꯔ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯈꯤꯕ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯀꯨꯀꯤꯒꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ (CSOꯁꯤꯡꯅ) ꯑꯃꯗꯤ ꯃꯍꯩꯔꯣꯏ ꯂꯨꯞꯁꯤꯡꯅ ꯃꯇꯝ ꯀꯛꯇꯅ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕ ꯍꯧꯈ꯭ꯔꯦ꯫ ꯆꯨꯔꯆꯥꯟꯄꯨꯔ, ꯀꯥꯡꯄꯣꯛꯄꯤ, ꯇꯦꯡꯅꯧꯄꯜ ꯌꯥꯎꯅ ꯀꯨꯀꯤꯁꯤꯡꯅ ꯈꯨꯟꯗꯥꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯐꯝꯁꯤꯡꯗ ꯆꯠꯊꯔꯤꯕ ꯃꯇꯝ ꯀꯛꯇꯕ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯗꯒꯤ ꯃꯄꯥꯟ ꯂꯝꯗ ꯆꯠꯀꯗꯕ ꯄꯦꯁꯦꯟꯖꯔ ꯄꯨꯕ ꯑꯃꯗꯤ ꯄꯣꯠꯆꯩ ꯄꯨꯕ ꯒꯥꯔꯤꯁꯤꯡ ꯆꯠꯄꯗ ꯈꯨꯗꯣꯡꯆꯥꯗꯕ ꯆꯥꯎꯅ ꯃꯥꯌꯣꯛꯅꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯀꯨꯀꯤꯁꯤꯡꯅ ꯈꯨꯟꯗꯥꯕ ꯃꯐꯝꯁꯤꯡꯗ ꯃꯤꯌꯥꯝꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯑꯆꯧꯕ ꯑꯄꯟꯕ ꯑꯃ ꯑꯣꯏꯔꯦ꯫ ꯃꯇꯝ ꯀꯛꯇꯕ ꯁꯠꯗꯥꯎꯟꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯀꯨꯀꯤꯁꯤꯡꯅ ꯈꯨꯟꯗꯥꯕ ꯃꯐꯝꯁꯤꯡꯗ ꯃꯩ ꯂꯣꯏꯁꯪꯁꯤꯡ ꯊꯣꯡ ꯂꯣꯟꯅꯈꯤ, ꯀꯩꯊꯦꯜ ꯀꯥꯅꯈꯤꯗꯦ, ꯂꯝꯕꯤꯗ ꯒꯥꯔꯤ ꯆꯠꯄꯒꯤ ꯆꯥꯡ ꯌꯥꯝꯅ ꯍꯟꯊꯈꯤ꯫ ꯃꯔꯨꯑꯣꯏꯅ ꯉꯔꯥꯡ ꯀꯨꯀꯤꯁꯤꯡꯅ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯆꯠꯈꯤꯕ ꯈꯣꯡꯖꯪꯅ ꯂꯝꯕꯤꯗ ꯎ ꯋꯥ ꯀꯌꯥ ꯐꯩꯖꯤꯟꯗꯨꯅ ꯂꯝꯕꯤ ꯆꯠꯄꯗ ꯑꯊꯤꯡꯕ ꯄꯤꯈꯤꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤ ꯃꯈꯥ ꯇꯥꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯑꯅꯤꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯆꯥꯎꯅ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯔꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯇꯝ ꯀꯛꯇꯕ ꯁꯠꯗꯥꯎꯟꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯤꯕ ꯑꯁꯤꯗ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯄꯒꯤ ꯄꯥꯎꯗꯤ ꯂꯩꯇ꯭ꯔꯤ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯇꯅꯕ ꯑꯀꯟꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯂꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯁꯠꯗꯥꯎꯟ ꯑꯁꯤꯗ ꯑꯥꯏ.ꯇꯤ.ꯑꯦꯜ.ꯑꯦꯐ, ꯀꯦ.ꯑꯦꯁ.ꯑꯣ, ꯖꯦꯅꯔꯦꯜ ꯍꯦꯗꯀ꯭ꯋꯥꯔꯇꯔꯁ, ꯀꯣꯇꯨ, ꯑꯦꯁ.ꯑꯦ.ꯑꯦꯁ, ꯖꯦꯗ.ꯑꯦꯁ.ꯄꯤ, ꯖꯤ.ꯑꯦꯁ.ꯑꯣ ꯆꯨꯔꯆꯥꯟꯄꯨꯔ ꯑꯃꯗꯤ ꯑꯦꯝ.ꯑꯦꯁ.ꯑꯣ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯁꯠꯗꯥꯎꯟ ꯑꯁꯤ ꯁꯧꯒꯠꯀꯅꯤ ꯍꯥꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯂꯣꯏꯅꯅ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇꯁꯨ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕ ꯍꯧꯈ꯭ꯔꯦ꯫ ꯃꯈꯥ ꯇꯥꯔꯛꯄꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯇꯪꯒ ꯂꯧꯈꯠꯆꯒꯦ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ CRPFꯇ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯈ꯭ꯔꯦ꯫ ꯐꯒꯥꯎꯆꯥꯎ ꯏꯈꯥꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯇꯣꯔꯕꯨꯡ ꯒꯣꯕꯤꯟꯗꯄꯨꯔꯗ ꯂꯩꯕ G-78 ꯕꯠꯇꯥꯂꯤꯌꯟ (CRPF)ꯇ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 13:50 ꯇꯥꯕꯗ ꯃꯇꯝꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯇꯣꯔꯕꯨꯡ ꯒꯣꯕꯤꯟꯗꯄꯨꯔ ꯏꯁꯇꯣꯄꯔ ꯁ꯭ꯀꯨꯜꯗ ꯂꯩꯔꯤꯕ CRPF ꯕꯠꯇꯥꯂꯤꯌꯟ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯕꯠꯇꯥꯂꯤꯌꯟꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯀꯨꯀꯤꯁꯤꯡꯅ ꯈꯨꯟꯗꯥꯕ ꯇꯤ ꯃꯨꯟꯖꯥꯡ ꯑꯃꯁꯨꯡ ꯂꯩꯅꯣꯝꯗꯒꯤ ꯅꯣꯡꯃꯩ ꯔꯥꯎꯟ ꯀꯨꯟꯂꯣꯝ ꯍꯦꯟꯅ ꯀꯥꯞꯁꯤꯜꯂꯛꯇꯨꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄ ꯑꯗꯨꯗ ꯅꯥꯀꯜ ꯑꯅꯤꯃꯛꯇ ꯃꯤꯅꯤꯠ 10 ꯍꯦꯟꯅ ꯈꯨꯠ ꯊꯣꯛꯅꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯅꯈꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯄꯣꯝꯄꯤ ꯕꯣꯝ 3 ꯀꯥꯞꯁꯤꯜꯂꯛꯄꯒꯤ ꯃꯅꯨꯡꯗ ꯑꯃ ꯄꯣꯈꯥꯏꯈꯤ, ꯑꯅꯤꯅ ꯄꯣꯈꯥꯏꯈꯤꯗꯦ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯑꯁꯣꯛ ꯑꯄꯟ ꯑꯃꯗꯤ ꯑꯁꯤ ꯑꯅꯥ ꯌꯥꯎꯈꯤꯕ ꯂꯩꯇꯦ ꯍꯥꯏꯔꯤ꯫ ꯃꯣꯔꯦ ꯕꯣꯔꯗꯔ ꯇꯥꯎꯟꯗ ꯀꯨꯀꯤ ꯖꯣ ꯀꯥꯎꯟꯁꯤꯜꯅ ꯀꯧꯈꯤꯕ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯈꯨꯟꯇꯥꯛ ꯂꯥꯟꯁꯤꯈ꯭ꯔꯦ꯫ ꯏꯟꯗꯣ-ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔ ꯇꯥꯎꯟ ꯃꯣꯔꯦꯗ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯆꯠꯊꯕ ꯍꯧꯈ꯭ꯔꯦ꯫ ꯀꯨꯀꯤ ꯖꯣ ꯀꯥꯎꯟꯁꯤꯜꯅ ꯀꯧꯈꯤꯕ ꯁꯠꯗꯥꯎꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯟꯗꯣ-ꯃ꯭ꯌꯥꯟꯃꯥꯔ ꯇꯥꯎꯟ ꯃꯣꯔꯦ ꯈꯨꯟꯇꯥꯛ ꯂꯥꯟꯁꯤꯕꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ꯫ ꯂꯝꯕꯤꯗ ꯃꯤ ꯑꯃꯠꯇ ꯆꯠꯅꯈꯤꯗꯦ꯫ ꯀꯨꯀꯤ ꯖꯣ ꯀꯥꯎꯟꯁꯤꯜꯅ ꯆꯠꯊꯔꯛꯂꯤꯕ ꯁꯠꯗꯥꯎꯟꯒꯤ ꯈꯣꯡꯖꯪ ꯑꯁꯤ ꯊꯥ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯅꯨꯃꯤꯠꯇ ꯗꯤꯜꯂꯤꯗ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯅ ꯃꯅꯤꯄꯨꯔꯗ ꯁꯥꯟꯇꯤ ꯍꯟꯖꯤꯜꯂꯛꯅꯕ ꯀꯧꯈꯤꯕ ꯍꯥꯏ ꯂꯦꯚꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯤꯇꯤꯡ ꯑꯗꯨꯗ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯄꯤꯈꯤꯕ ꯗꯤꯔꯦꯛꯇꯤꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯥꯔꯆ 9ꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯍꯥꯏꯋꯦ ꯑꯃꯗꯤ ꯂꯝꯕꯤ ꯈꯨꯗꯤꯡꯃꯛꯇ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯈꯨꯗꯤꯡꯃꯛ ꯐ꯭ꯔꯤ ꯑꯣꯏꯅ ꯆꯠꯄ ꯌꯥꯅꯕ ꯏꯁꯀꯣꯔꯠ ꯄꯤꯗꯨꯅ ꯕꯁ ꯁꯔꯚꯤꯁꯀꯤ ꯈꯣꯡꯊꯥꯡ ꯉꯔꯥꯡ ꯕꯤ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠ ꯏꯟꯇꯔꯅꯦꯁꯅꯦꯜ ꯏꯌꯥꯔꯄꯣꯔꯠ ꯏꯝꯐꯥꯜꯗꯒꯤ ꯍꯧꯗꯣꯛꯇꯨꯅ ꯏꯝꯐꯥꯜ ꯇꯨ ꯆꯨꯔꯆꯥꯟꯄꯨꯔ ꯑꯃꯗꯤ ꯏꯝꯐꯥꯜ ꯇꯨ ꯁꯦꯅꯥꯄꯇꯤ ꯕꯁ ꯁꯔꯚꯤꯁ ꯍꯧꯗꯣꯛꯈꯤꯕ ꯑꯗꯨꯕꯨ ꯌꯥꯝꯅ ꯀꯟꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯃꯣꯔꯦ ꯕꯣꯔꯗꯔ ꯇꯥꯎꯟꯗꯁꯨ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤꯕꯅꯤ꯫ ꯐꯣꯛꯁꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯏꯅ ꯊꯧ ꯄꯨꯔꯝꯕ ꯇꯤ.ꯑꯦꯁ. ꯃꯅꯤꯍꯥꯔ ꯄ꯭ꯔꯁꯤꯗꯦꯟꯠꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯐꯝ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁ (ꯐꯣꯛꯁ) ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯏꯅ ꯊꯧ ꯄꯨꯔꯤꯕ ꯇꯤ.ꯑꯦꯁ. ꯃꯅꯤꯍꯥꯔ ꯐꯣꯛꯁꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯐꯝꯗꯒꯤ ꯉꯁꯤꯗꯒꯤ ꯄꯣꯊꯥꯖꯔꯦ ꯍꯥꯏꯅ ꯃꯁꯥꯃꯛꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯄ꯭ꯔꯦꯁꯇ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯈꯪꯍꯜꯂꯛꯂꯤ꯫ ꯄ꯭ꯔꯦꯁꯇ ꯊꯣꯔꯛꯄ ꯆꯦꯔꯣꯜ ꯑꯁꯤꯅ ꯇꯤ.ꯑꯦꯁ. ꯃꯅꯤꯍꯥꯔꯅ ꯐꯣꯛꯁꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯐꯝꯗꯒꯤ ꯇꯣꯛꯄꯒꯤ ꯃꯔꯝꯗꯤ ꯉꯔꯥꯡ ꯐꯣꯛꯁꯇ ꯁꯤꯟꯗꯨꯅ ꯄꯤꯁ ꯔꯦꯂꯤ, ꯏꯝꯐꯥꯜꯗꯒꯤ ꯁꯦꯅꯥꯄꯇꯤ ꯐꯥꯎꯅ ꯆꯠꯀꯗꯕ ꯈꯣꯡꯆꯠ ꯑꯗꯨ ꯄꯟꯊꯨꯡ ꯌꯧꯕ ꯉꯝꯈꯤꯗꯕ ꯑꯃꯗꯤ ꯑꯥꯏꯗꯤꯌꯥ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯋꯥꯈꯜꯂꯣꯟꯗ ꯊꯥꯖꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯈꯨꯟꯗꯥꯔꯤꯕ ꯌꯦꯜꯍꯧ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯅ ꯄꯨꯟꯅ ꯆꯥꯎꯈꯠꯃꯤꯟꯅꯕ, ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯕ ꯌꯥꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯃꯥꯡꯖꯤꯜ ꯊꯥꯅ ꯊꯕꯛ ꯇꯧꯖꯔꯤꯕ ꯇꯤ.ꯑꯦꯁ. ꯃꯅꯤꯍꯥꯔ ꯐꯣꯛꯁꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ, ꯑꯩꯍꯥꯛꯅ ꯄꯤꯁ ꯔꯦꯂꯤ ꯑꯁꯤꯕꯨ ꯑꯌꯦꯠ ꯑꯄꯟ ꯄꯤꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯒ ꯑꯀꯟꯕ ꯃꯑꯣꯡꯗ ꯈꯟꯅꯔꯨꯕ ꯑꯃꯗꯤ ꯔꯦꯂꯤ ꯑꯗꯨ ꯊꯤꯡꯖꯤꯜꯂꯛꯄꯗꯒꯤ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯔꯤꯉꯩ ꯃꯇꯝꯗ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯈꯔꯗ ꯊꯥꯒꯠꯂꯛꯄ ꯄꯣꯁꯠ ꯑꯃꯗ ꯃꯅꯤꯄꯨꯔ ꯑꯁꯤ ꯃꯩꯇꯩ ꯑꯃꯗꯤ ꯅꯥꯒꯥꯒꯤ ꯂꯝꯅꯤ ꯍꯥꯏꯗꯨꯅ
ꯑꯁꯥꯎꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯇꯣꯞꯄ ꯌꯦꯜꯍꯧ ꯐꯨꯔꯨꯞꯁꯤꯡꯒꯤ ꯄꯥꯔꯇꯤꯀꯨꯂꯔꯂꯤ ꯍꯥꯏꯍꯧꯗꯕ ꯑꯃꯗꯤ ꯃꯩꯇꯩ ꯄꯥꯡꯒꯜ ꯍꯥꯏꯅ ꯍꯥꯏꯍꯧꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯩꯇꯩ ꯄꯥꯡꯒꯜ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯅꯨꯡꯉꯥꯏꯇꯕ ꯋꯥꯐꯝ ꯀꯌꯥ ꯊꯝꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯁꯥꯅ ꯃꯣꯔꯦꯜ ꯔꯦꯁꯄꯣꯟꯁꯤꯕꯜ ꯂꯧꯖꯔꯒ ꯉꯁꯤꯗꯒꯤ ꯐꯣꯛꯁꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯐꯝꯗꯒꯤ ꯄꯣꯊꯥꯖꯔꯦ ꯍꯥꯏꯔꯤ ꯆꯦꯔꯣꯜ ꯑꯗꯨꯅ ꯍꯥꯏ꯫ ꯑꯗꯨꯕꯨ ꯐꯣꯛꯁꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯏꯕꯗꯒꯤ ꯄꯣꯊꯥꯖꯔꯕꯁꯨ ꯂꯩꯕꯥꯛꯀꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯃꯔꯨꯑꯣꯏꯅ ꯄꯤꯁꯐꯨꯜ ꯀꯣꯑꯣꯔꯗꯤꯅꯦꯁꯟ ꯑꯦꯃꯪ ꯗ ꯏꯊꯅꯤꯛꯁ ꯀꯝꯃꯨꯅꯤꯇꯤ ꯑꯃꯗꯤ ꯃꯅꯤꯄꯨꯔꯗ ꯁꯥꯟꯇꯤ ꯄꯨꯔꯛꯅꯕ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯗ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯈꯤꯒꯅꯤ ꯍꯥꯏꯗꯨꯅ ꯃꯅꯤꯍꯔ ꯃꯁꯥꯃꯛꯅ ꯈꯨꯌꯦꯛ ꯄꯤꯕ ꯆꯦꯔꯣꯜ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯁꯤꯗ ꯍꯥꯏꯔꯤ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯄꯤꯖꯕ ꯂꯣꯏꯖꯔꯦ꯫ ꯃꯈꯥ ꯇꯥꯕ ꯑꯞꯗꯦꯠꯀꯤꯗꯃꯛ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ꯫ ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫